Hi ma'am, kuirabay tungda ay mukbang amuka tawrake ngasigi mathilsidi yengi maphaiganga masaga oina koigi makan ko khaliza tawraga oina thonga age ꯌꯦꯟꯁꯤꯒꯤ ꯐꯩꯒꯟꯒ ꯀꯩꯅꯣꯁꯤꯅ ꯃꯥꯏꯅ ꯇꯧꯊꯣꯛꯑꯦꯕꯀꯣ ꯍꯥꯏꯗꯤ ꯍꯣꯔꯦꯟ ꯊꯥꯎ ꯊꯣꯛꯄꯅꯦ ꯍꯣꯔꯦꯟ ꯍꯥꯏꯗꯤ ꯃꯅꯨꯡꯁꯤ ꯅꯨꯡꯉꯥꯏꯇꯕꯅꯦꯕ ꯑꯗꯨꯒꯤ ꯑꯩ ꯁꯨꯃꯥꯏꯅ ꯇꯧꯊꯣꯛꯑ ꯑꯗꯨꯝ ꯊꯣꯡꯒꯜꯂꯦꯕꯀꯣ ꯀꯥꯡꯁꯦ ꯅꯠꯇꯦꯀꯣ ꯍꯧꯖꯤꯛꯀꯤ ꯌꯦꯟ ꯇꯥꯎꯕꯗꯣ ꯎꯠꯇ꯭ꯔꯦꯕꯀꯣ ꯌꯦꯟ ꯇꯥꯎꯈꯤꯕꯗꯣ ꯑꯗꯨꯗꯤ ꯊꯣꯡꯕꯤꯔꯅꯤ ꯍꯥꯎꯋꯦ ꯀꯥꯏꯅ ꯍꯥꯏꯔꯛꯄ ꯌꯥꯎꯋꯦ ꯊꯨꯈꯤꯅꯤ ꯀꯥꯏꯅꯀꯣ ꯑꯗꯣ ꯍꯥꯏꯔꯤꯕ ꯁꯤꯡꯗꯣ ꯑꯝꯇ ꯆꯥꯔꯒ ꯁꯤ ꯊꯣꯡꯉꯤ ꯆꯥ Hi ma'am. Hi ma'am nangre. ꯑꯗꯣ ꯃꯌꯥꯝ ꯀꯨꯏꯔꯕ ꯇꯨꯡꯗꯅꯦꯀꯣ ꯑꯩꯅ ꯉꯁꯤ ꯃꯨꯛꯕꯥꯡ ꯇꯧꯔꯛꯇꯣꯏꯁꯦ ꯍꯞꯇꯥ ꯑꯅꯤꯗꯤ ꯐꯥꯔꯝꯃꯅꯤ ꯑꯩꯅ ꯇꯧꯗꯕ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯉꯁꯤ ꯆꯥꯔꯒꯦ ꯃꯐꯥꯏꯒꯟꯒ ꯃꯁꯥꯒ ꯀꯥꯂꯤꯖꯥ ꯃꯦꯠꯄ ꯁꯂꯥꯗ ꯈꯔ ꯑꯗꯒꯤ ꯃꯥꯒꯤ ꯒ꯭ꯔꯦꯚꯤ ꯃꯍꯤꯗꯨꯒ ꯆꯥꯔꯛꯑꯒꯦ ꯚꯤꯗꯤꯑꯣꯁꯦ ꯃꯨꯛꯕꯥꯡꯁꯦ ꯇꯧꯔꯛꯇ꯭ꯔꯤꯉꯩꯗ ꯑꯩ ꯃꯌꯥꯝꯗ ꯑꯩꯒꯤ ꯃꯦꯀꯞꯀꯤ ꯑꯣꯏꯕ ꯑꯩ ꯈꯔ ꯍꯥꯏꯖꯔꯝꯒꯦ ꯇꯝꯅꯤꯡꯉꯦ ꯁꯨꯝ ꯍꯥꯏꯕ ꯃꯌꯥꯝ ꯌꯥꯎꯋꯦꯀꯣ ꯑꯩꯅ ꯊꯕꯛꯁꯤꯅ ꯈꯤꯇꯪ ꯑꯩꯁꯨ ꯑꯇꯣꯞꯄ ꯃꯦꯀꯞ ꯍꯥꯏꯗꯤ ꯄꯣꯂꯣꯏ ꯑꯗꯒꯤ ꯃꯦꯀꯞꯁꯨ ꯇꯝꯕ ꯑꯗꯨꯝ ꯆꯠꯂꯦꯕꯀꯣ ꯑꯗꯨꯅ ꯑꯩꯁꯦ ꯈꯤꯇꯪ ꯁꯪꯗꯕꯅꯦ ꯑꯗꯣ ꯑꯩꯒꯤ ꯁꯪꯕꯒꯤ ꯃꯇꯝꯗꯣ ꯈꯥꯏꯗꯣꯔꯛꯑꯒ ꯀꯩꯒꯨꯝꯕ ꯑꯩꯒꯤ ꯃꯦꯀꯞꯁꯦꯀꯣ ꯄꯔꯃꯅꯦꯟ ꯃꯦꯀꯞꯁꯦ ꯇꯝꯅꯤꯡꯕ ꯏꯅꯥꯎꯁꯤꯡ ꯌꯥꯎ ꯇꯥꯔꯒꯗꯤ ꯇꯝꯅꯤꯡꯕ ꯌꯥꯎ ꯇꯥꯔꯒꯗꯤ ꯑꯩꯉꯣꯟꯗ ꯀꯟꯇꯦꯛ ꯑꯗꯨꯝ ꯇꯧꯕꯤꯔꯛꯑꯣ ꯑꯩ ꯀꯟꯇꯦꯛ ꯅꯝꯕꯔ ꯍꯥꯞꯆꯔꯝꯒꯦ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯌꯥꯎꯔꯤꯁꯦ ꯑꯥꯏꯂꯥꯁ ꯑꯦꯛꯁꯇꯦꯟꯁꯟ ꯇꯝꯕ ꯌꯥꯅꯤ ꯍꯥꯏꯗ꯭ꯔꯥ ꯐꯦꯁꯤꯌꯦꯜ BB ꯒ꯭ꯂꯣꯅꯆꯤꯡꯕ ꯑꯗꯒꯤ ꯁꯦꯂꯣꯟꯒꯤ ꯀꯦꯔꯥꯇꯤꯟ ꯕꯣꯇꯣꯛꯁꯅꯆꯤꯡꯕꯁꯨ ꯂꯣꯏꯅ ꯌꯥꯎꯔꯦ ꯗꯤꯇꯦꯜꯁ ꯈꯪꯅꯤꯡꯕ ꯂꯩ ꯇꯥꯔꯒꯗꯤ ꯑꯩ ꯅꯝꯕꯔꯁꯤꯗ ꯑꯗꯨꯝ ꯄꯥꯎ ꯄꯤꯕꯤꯔꯛꯄ ꯌꯥꯅꯤ ꯑꯩ ꯀ꯭ꯂꯥꯁ ꯍꯧꯗꯣꯏꯁꯦ ꯑꯩꯅ ꯍꯧꯒꯦ ꯈꯜꯂꯤꯁꯦ ꯁꯤ ꯑꯦꯄ꯭ꯔꯤꯜꯒꯤ ꯐꯥꯔꯁ ꯋꯤꯛꯇꯒꯤ ꯑꯩ ꯍꯧꯒꯦ ꯇꯧꯕꯅꯦ ꯑꯗꯣ ꯑꯗꯨꯝ ꯀꯟꯇꯦꯛ ꯇꯧꯕꯤꯔꯛꯑꯣ ꯑꯗꯨꯒ ꯀꯣꯔꯁ ꯑꯃꯗ ꯑꯩꯅ ꯑꯣꯏꯗꯣꯏꯁꯦ only 5K ꯈꯛꯇꯅꯦ 5,000 ꯈꯛꯇꯪꯅꯦ ꯀꯣꯔꯁ ꯑꯃꯗ ꯍꯥꯟꯅ ꯊꯥꯕ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯑꯣꯐꯔ ꯁꯨꯝ ꯊꯥꯗꯣꯛꯆꯔꯦ ꯀꯣꯔꯁ ꯑꯃꯗ 5Kꯅꯦ ꯑꯩ ꯉꯝꯖꯕ ꯑꯩꯒꯤ ꯂꯦꯚꯦꯜ ꯕꯦꯁ ꯂꯦꯚꯦꯜꯗ ꯑꯩ ꯑꯗꯨꯝ ꯇꯥꯛꯆꯒꯦ ꯁꯤꯁꯦ ꯍꯥꯟꯅ ꯍꯩꯊꯔꯁꯤꯔ ꯈꯔ ꯌꯥꯎꯔꯦ ꯃꯍꯤꯁꯦ ꯌꯥꯝꯗ꯭ꯔꯦ ꯐꯥꯔꯁꯇ ꯁꯤ ꯍꯥꯟꯆꯤꯠꯂꯁꯤ 시신에 해는 몰래 맨 뭔가 tao mới sao tôi kinh nghiệm hào đấy đây đấy Kali ya. Mau sak kali sasina umur lebih benar.
ꯄꯟꯒꯦ ꯇꯧꯋꯦꯕꯀꯣ ꯑꯩꯈꯣꯏ ꯅꯣꯇꯥ ꯑꯩꯈꯣꯏ ꯑꯅꯨ ꯂꯧꯈꯠꯂꯛꯑꯦ ꯃꯇꯥꯏꯗ ꯃꯁꯥꯂ ꯈꯥꯎꯁꯤꯗꯤ ꯂꯩꯇ꯭ꯔꯦꯍꯦ ꯃꯍꯤꯁꯦ ꯈꯔ ꯌꯥꯎꯗꯕꯅꯦ ꯐꯨꯟꯒꯦ ꯇꯧꯋꯦ
ꯆꯥꯛꯁꯦ ꯈꯤꯇꯪ ꯃꯨꯟꯅ ꯇꯣꯠꯂꯗꯤ ꯍꯥꯎꯋꯦ. ꯍꯥ ꯃꯥ ꯃꯣꯏ ꯀꯩꯝ ꯇꯧꯗꯦ. ꯃꯩ ꯌꯥꯎꯗꯦ. ꯎꯔꯕ? 사이에? ꯑꯗꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯁꯥꯏ ꯂꯣꯏꯁꯜꯂꯒꯦ. ꯃꯇꯨꯡꯗ ꯚꯤꯗꯤꯑꯣ ꯑꯃꯨꯛ ꯄꯨꯔꯛꯆꯔꯒꯦ. ꯃꯊꯪꯗꯗꯤ ꯁꯥ ꯅꯠꯇꯕꯀꯣ ꯆꯨꯝꯅꯒꯤ ꯁꯨꯝ ꯎꯇꯤꯒꯨꯝꯕ ꯑꯣꯏꯅ ꯇꯧꯔꯛꯑꯒꯦ ꯃꯊꯪꯗꯗꯤ. ꯀꯗꯥꯏ